Akashvani Imphal Wahengbam Rajesh na pau pajari ahanbada maruiba pau Manipuri nongmada COVID-19 positive oiba khwaidigi yamba changda haukiba pung kunmarida anoba case sahum 18 thenaki mi manga siki Leibaga sa sahi 19 amasung masigi mathakta leiba miyoising COVID-19 gi vaccine kapagi ngasidegi haure COVID positive case su leptana hengalatuna ngasi anoba case lak mari lising ama chamapan marfudra humdoi thenaki Malemgi sinmi singi mafamda ikai kumnaba utpaga loinana ngasi mede palan pangthokre Assam, Kerala, Tamil Nadu, Nongchu Bangla, amasung Puducherry Bidhan Sabha Mikhalgi Bot Masing Hayeng Thinaba, Sem Sare, amasung Kendra na hari, lakliba sahi anida lebak asa lupa koti lak tara mga rom changna lambi siyangkat na papandam tamle. Leibagasta COVID-19 ki laiset amuk hana sandorok liba asigi yenglaga section ba wat pagi thawong sing topi na ba haijari tangai fadaba section tharang sing ngak na chatpaga loinana chahi ni phu mangagi matakta leiba mioi kudimak sungsoi soidana vaccine kap topiyo yumdagi hek chatokpada face mask upiyu mi amaga gi marakta phutaruk lapna leibiyu mai mit amadi khutcha toina hamdoktuna tarutana na thambiyu housing mapung ba pau Manipuri nongmada COVID-19 positive oiba khwaidagi yamba changda haukiba pung kunmarida anoba case sahum 18 thenaki mi manga siki Raijagi Haksel Bibhag na ngasi numidang wairam thokiba cherol amada hai punna sample lising ani chani kunithoi test tawbada mioi sahum 18 positive oiba thenaki bani masi tharaga apunba positive case ki masing lising kunthra mathoi chamapan chupna manga sure nauna positive oikiba sing adu Imphal West gi chamakun Imphal East gi marfudra mathoi Bishnupur gi kunmari Kaksing degi kulumdoi Senapati degi tara manga Ukrul degi tara nitoi Thawal degi tara matoi Churachandpur degi tara Kangpokpi degi taruk Chandel Kamjong amasung Tengnopal degi ani amasung Tamenglong degi amani Hariba matamasigi manungda Imphal East degi positive oiba mioi ani Churachandpur Imphal West amasung Kaksing degi mioi amamam siki bagaloinana COVID-19 positive oiba siki ba migi masing chamri tara yaure Haukiba pung kunmarida mioi humbudra mapan naba phaduna discharge tauki masi tharaga hauji phawada naba phaba apumna masing lising kumapan chanipan nifu humdoi sure naba phabagi changna chada marfudra humdoi dasmik manga ahumni haujik active case lising ama chatruk yangkhain thoi leiri Sahi tara nipan amasung masigi mathakta leiba mioi sing ngasidegi COVID-19 tika thabagi thabak adu Churachandpur jila gi oina matam khara yeithokle jila asigi oina empanel toraba nursing home sing da vaccine phangdabadagi tika thabagi thabak asi thengthabani amaromda sahi nifu mangagi mathakta leiba mioi sing mafam tara da tika thabagi thabak chathari District Hospital Churachandpur ki Medical Superintendent Dr. Kungi gi pau paladuna aikoi gi Churachandpur paumi Francis Songaten hai emergency natana miyamna yariba makai hospital da laktana ba honagadabani lakliba ningdokaba numitegi emergency natana operation gi thabak su leplegani aikoi gi paumin hai jila asda tika thagadaba mi gi masing yamkhalapadagi hidak konadabagi phibamda leire Amaromda District Administration Churachandpur na jila adu leiba dukan amasung kaithel sing noma kanaraga hangna ba hukum tokre thawrang asi mapung phana chanhanaba District Police na mikup nahum singna yengsilli Raija sigi mafam kaya ga loinana Imphal East jila gi Mantri Pukhida leiba Health and Wellness Center da su COVID-19 gi tika thabagi thabak chathari Center asida ngasi sahi nifu mangagi matak leiba mioi sing tika thaki Center asigi Senior Medical Officer Dr. Binay Prasad Sahuna Akashvani Imphal da hai hanadi COVID-19 vaccine kapinaba yumthong changduna haijaraba phawba hidak ka pathorpa migi masing yamkide adubo haukiba numini nini humni asidadi mi masing khangen hengalaki center asida ngarang mioi chohum lom amasung ngasina mioi sani hena hidak kapki Yang kaya aku di kap na bahunari hau di ko mi sing se kap pasilao yum de sang ko hula kre hojik na ki na re ado la abo aku di sai de yarang kaya yam kap thu pi na bahunari ko ado hojik ki khwai de ki khudong cha da ba ma hai tare ko mafam si su pi e big pagal na la ibu sing se phom leitre nung sa sarap ni na koi si thom sai da ma de ko samena khan na choki thajan bi da tawre ado asi khak na di ko na dre ado ki mateng kha di pa me
COVID-19 की matang da More Police की IB da kangluk khudimaki oiba mifam amang asi pangtokre. Mifam aduda Tengnokpal Jila ki Deputy Commissioner Sir Chandra, SPTS Bikramjit, ADC More and Gozendro yauna More da hojik oiba COVID-19 ki matang da khanaki. Mifam aduda More ki kaithel sing nungtil pung ahum phauba phamanba mi punba yahandaba COVID-19 hida kapagi sang namely ba si hengat anaba yumthong changduna campaign tawba marks uptaba mioi sing fine thian bana singba wafam kaya khanaki. Laibagasta COVID-19 की अनीसुब वेब लागिबा सिगी येंगलगा मियामना तंगाई फदबा चना कानोंची ngakna chatpinaba lamdam sigi miyamna sakhangnarba miyoi kyanasu appeal tawrakli Manipuri film amasung drama gi saknairabi actor RK Hemabati na miyamda chana kanon ngakna chatpinaba amadi vaccine kapthokpinaba appeal tawri Mayambu Rajkumari Hemabati Devi na khurumjari nungsijaraba irecha sing tamthiraba COVID-19 laichattagi kanjanabagi damak aikhoi amuksu hanna Section bagi firep laminarasi. Sahi tara nipan gi mathakta laiba mioi khudingmak COVID ki vaccine kapthokpiyo. Face mask soidan upiyo. Mi amaga gi marakta foot taruk lapna leibiyo. Hand sanitizer sijinabiyo. Hand wash natragana sapon sijinaduna khutsa sengna hambiyo. Laichat asidagi ngakthoknaba matam gi laingangna piba tangai phadaba sana kanglon sing aikhoi khudingmakna ngakna chatminasi section ba haibasina laichat asi changhandanabagi khwaidagi pharaba pambaini mayambu amuka hanna khurumjari Jiribam Police amasung Narcotic Cell na jila asigi tongan ba mafam singda laiba yuon tomfam singda thi humbagi thabak chathakre maduda yungang amasung yungau kayamarum phaki hari tabiriba pawasi Akashbani Imphal degini COVID-19 की वैक्सीन कापगी अहुम सुब तांकक ngasi haure tangkak asa sahi tara nipan amasung masigi mataki miyoi singda COVID की वैक्सीन कापकनी tangkak asida वैक्सीन कापनबगी दमक registration की थबक चथरी amasung haujik phawbada कोविन पोर्टल दा पुन miyoi कोटी ani लाख हुमपुतरुक हेना register तौखरे tangkak asida su healthcare workers sing frontline workers sing amasung sahi nifu mangagi matakta leiba miyoi sing yauna वैक्सीन कापा yarba miyoi singbu kendra sarkar की vaccination center singda lemna वैक्सीन कापकनी Kendra Sarkar na hojik phawbada Rajya Singh amasung Union Territory singda COVID ki vaccine dose koti 13 lakh 38 lom lemna pikre masigi manungda dose koti 15 lakh 59 hena sizinakre Kendra ki Haksel Mantraloy na thokpa cherol amadhai Rajya Singh amasung Union Territory singda hojik COVID ki vaccine dose lakh 58 hena leiri lakh liba numit humni asigi manungda Rajya Singh na ahenba vaccine dose lakh 33 henba su phanglagani Haksel Mantraloy ki matungina Maharashtra na hojik phawbada vaccine ki dose koti ama lakh humpu humdoi hena pangkre Uttar Pradesh da vaccine dose koti ama lakh humpu kuntra taruk pikre Maragasta malim ki khwaidagi chawba COVID ki vaccine kapagi khongjang asi laibak asda ningthi na chathari Haksel Mantraloy na hai haukiba pung kunmari da beneficiary sing da vaccine dose lakh 39 nifu mari hena kapki Mantraloy na hai laibak asda hojik phawbada miyoi koti 15 lakh nifu mapan henbada vaccine asi kapkre Amarom da laibak sta COVID-19 ki positive case ki masing su lep na hengalagli. Masi hojik apunba positive case ki sada 33.03 ki mayada yaure. Hauki ba pung kunmay da laibak sta COVID ki anoba case lakh mari lising ama chamapan marpudra humdoi thenaki. Aduga anaba lakh ani lising marpudra mapan henbana naba faki. Hojik phawba da laibak sta COVID na naramba masing fakiba migi masing koti ama lakh yang kay taruk hele naba parpaki sang hojik sada marpu matoi dasmik nipan mari da lairi. Haksel Mantraloy ki matungina laibak asda hojik COVID ki active case la kuntranitoi lising humpunipan hena leiri makoi sing adu kharana hospital da aduga kharana home isolation da leiri maragasta Russia dagi Bharat na laigedaba COVID-19 vaccine Sputnik anba batch ngasi tunglaraba yai hari masina laibak asigi miyam da vaccine marang kaina phanganbada achoba mateng oiragani COVID-19 thengnabada Bharat tengbang pibo oina Thailand dagi purakpa oxygen concentrator tara mangasu ngasi Nai Delhi da thunglakre masida Bharat na Thailand bu thagatpa phongdokli Ngasi malem gi sinmi singi numit ni pitribi da lairiba sinmi singi mapam da ikai kumnaba utpo ina numit asi palan tawbani numit asibu medi haina su khangnai numit asida malem gi mapam kya da samajik amaji sel tungi oiba hak phangjana ba hona bada mapunsi katuki ba sinmi singi mapam da ikai kumnaba utli All India Trade Union Congress Manipur State Committee nisu medi gi thoram Imphal gi irabut babanda COVID-19 gi SOP ngak na pangthokki hari Left Dol Singh CPIM CPI RSP amasung AIFB na media thoronga mari lenana tongan ba wafung kaya phongdorli
केंद्र की नेशनल कोऑपरेटिव डेवलपमेंट काउंसिल की मखादा राज्य सिगी ngami singi yaifa thorang paikhanaba thadarakiba lupa koti chama kumapan राज्य सरकार अथुब मतमदा थादोकनबा मणिपुर फिशरी कोऑपरेटिव यूनियन दाबी तौदुना लाकली हाइरिबा सेंफम असि थादोक्त्रबदी हयेंदगी खोंजंग चंगसिनगनी तौरंबदु सरकारगा यानबा पुरकपदगी हंदोक्रे इम्फाल पांगथोकपा पाउगी मिफम अमदा यूनियन असिगी चेयरमैन श्री एम तोम्बीना हाई मुख्यमंत्री अमदी फिशरी मंत्री एस राजेन थाजबा पीबा अमसुंग सेंफम असि थादोकलगनी हाइरपदगी खोंजंग असि हंदोकपनी महांगना हाई सेंफम असि सही असिगी जुलाई 38 दा लाप्स ओरगनी मरम मदुना राज्यगी मंत्री मंडलना अथुबदा वारेप लौदुना ngami singi yaiphanaba hotnabiyu 261 ngami loop singna sanction jane haina toramba adugumba yamna democratic oiba association ado batam ghargi oina koina suspend tawasida government asinasu ngami singsina kari wakhallon da batam khara suspend tawri buno haibsi khanbiraga athu matam da laiba fund ase lapses oidana ba aduga ngami singna thamjaba aikhoigi phangmam thokpa punamak amata sithadana tawbinana ba union sigi makai dagi state government da appeal tawjare गुरु तेग बहादुर की चमरी सुब मपोक कुमोन लेबा की अतई मफम सिंगा लोइनना मणिपुर सुंगसी पांगथोकली गुरुद्वारा प्रबंधक कमिटी इम्फाल अमसुंग सिख समाज इम्फालना सिख सिंगी मापनचुब गुरु तेग बहादुर की मपोक कुमोन इम्फाल की गुरुद्वारा दा पुंग निपुन पंचुपना अखंड पाद अमसुंग सरबर कीर्तन पांगथोकी कोविड-19 लाइसेट लेबना थौरमसी एसओपी मपुंग फाना ngakna पांगथोकी गुरु तेग बहादुर की चमरी सुब मपोक कुमोन लापदा मुख्यमंत्री नोंथोमम बिरेना राज्य सिगी मियाम मरोइना सिख कांगबुदा याइपा पाउजेल पिरकले ट्विटर दा थाकपा वारोल अमदा मुख्यमंत्री नाई गुरुजी असिना तोला तारब सिंगी याइफनबगी दमक महाकी मपुंसी कतुकी मांग हाई गुरुजी की वाखलोना मियामबु सेवा तोबगी वाखलोन अमसुंग पांगल शक्ति हेंगरनबा ओइरसनु हारी गौर संप्रदाय सत्संग हेरो की मेंबर ओरंबा मोइरांगथेम गुलापी सिंगना लेखिदबदा मसीगी मेंबर सिंगना अवाब फोंदोक्रे मोइरांगथेम गुलापी आकाशवाणी इम्फागी सत्संगगी एप्रूव आर्टिस्ट अमसु ओइरम्मी आकाशवाणी इम्फालगी पाउक ताबिरी असम केरला तमिलनाडु नोंगचु बांग्ला अमसुंग पुडुचेरी विधानसभा मिखल की बोट मसिंग हेंग थीना सेम सारे मसिगा लोइनना लोकसभा सीट मरी अमसुंग तोंगान तोंगान राज्य सिंह विधानसभा सीट 12 की मिखल की बोट मसिंगसु हेंग थीगनी कोविड-19 की अनिसुब वेब असिगी येंगदुना मपुंग फाबा सेक्सिल थोरांग लोइनना बोट मसिंग थीबा अयुक पुंग 9 दगी होगनी कोविड-19 की एसओपी मपुंग फाना ngakna चनहनबगी दमक काउंटिंग सेंटर खुदिमकता डिस्ट्रिक्ट इलेक्शन ऑफिसर ना नोडल ऑफिसर अममम हापक्रे तमिलनाडु राज्य विधानसभा की सीट चनी कुंट्रा मरी अमसुंग अमत गायरब कन्याकुमारी की लोकसभा सीट की मर की मिखल की बोट मसिंग काउंटिंग सेंटर 65 थीगनी केरला हयेंग काउंटिंग सेंटर 13 बोट मसिंग थीगनी एप्रिल 3 मिखल पांगथोकिबा सीट कुंट्रा लेबा पुदुचेरी विधानसभा मिखल की बोट मसिंगसु हयेंग थीगनी केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी हारी लाकलिबा सही अनि असिदा लेबाक असिदा लुपा कोटी लाख 15 रोम थाददुना लंबी सेंगनबा पांदम थमली मांग हाई इंफ्रास्ट्रक्चर चौकट हनबगी लमदा सरकारना मांगजिल थाबा मियेंग चंगली वीडियो कॉन्फ्रेंसिंग की खुतांगदा पांगथोकिबा इंडो यूएस पार्टनरशिप विजन समिट वांगांगबदा श्री गडकरीना चलिबा सेनबा सही असिगी मनुंगदा महाकी मंत्रालयना नोंगमदा किलोमीटर 90 की चांगदा हाईवे सिंग सेंगटपगी पांदम फंगनबा होनगनी मांग हाई लंबी सेंगटपगी लमदा मिरम दगी सेल सादा सामा सरकार ने यहल्ले लेबाग असिदा अहानबो इना लिसिंग अनि 18 दगी लिसिंग अनि 15 फावबगी नेशनल इंफ्रास्ट्रक्चर पाइपलाइन गुम्बा प्रोजेक्टिंग पाइकले अमसुंग मियाम द मालेंगी थाकी इंफ्रास्ट्रक्चर फंगहंदुना मखोगी पुंसिगी थाक वांखत हनबा हाइबसी सरकार की अचेतप फिरेपनी मांग हाई एनआईपी की मखादा लिसिंग अनि 15 फावबदा लुपा कोटी लाख 13 थोई चंगना प्रोजेक्ट लिसिंग 3 चहुम हेना पाइकतकनी आसाम दा हौजिक फावबदा मियोई लाख 13 लिसिंग 63 कोविड-19 की टीका कापख्रे ngarang खक्तदा मियोई लाख 1,19,955 टीका कापकी अहानबा डोज की ओइना मियोई लाख 18 लिसिंग 58,63 अमसुंग मियोई लाख 5,19,955 ना अनिसुबा डोज की टीका कापकी आसाम दा ngarang मियोई लिसिंग 3,43 कोविड-19 पॉजिटिव ओइबा थेनकी मसिगी मनुंगदा लिसिंग 1,34 की कामरूप मेट्रो दगिनी ngarang मियोई 63 लाइसेट अस्तिगी लाइखिद्रे लोइसिलपदा कोविड-19 दगी ngathoknaba फेस मास्क उपा फुतरुक लामना लेबा खुचा अमदि माइमिट तरु तराना थंबा हेबा अचंबा थोंग अहुम असि ngakna चटपिनबा अमुक हना निंगसिंगजरी अरोइबदा मरोइबा पाउ अमुक
Manipur nongmada COVID-19 positive oiba khwaidigi yamba changda haukiba pung kunmarida anoba case 318 thenaki mi manga siki. Laibak asa sahi 19 amasung masigi mathakta leiba mioising COVID-19 gi vaccine kapa ngasidegi haure. COVID ki positive case su leptana hengalaktuna ngasi anoba case lak mari lising ama chamapan marfudra humdoi thenaki. Malim gi sinmi singi mafamda ikai khumnabo utpagalonna ngasi mede palan pangthokre. Assam, Kerala, Tamil Nadu, Nongsu Bangla, Amasung Puducherry Bidhan Sabha Mikal Gibot Masing Hayeng Tinaba Sem Sare, Amasung, Kendra Nahari, Lagliba Sahi Anida Lebak Asel Lupa Koti Lak Tara Mga Rom Changna, Lambi Sengat Naba Pandam Tamle, Paulo Jere.